Examination da Aranba Pambei Sijinahanbada Chenaba police personnel amadi maheiloishang anigi punna maheiroi manga examination thaba phang-hankhidabada the Chenaba shing logi matung ina Cheirak Pigadabani haina DESAM Secretary General Nongthombam Thoithoiba na takshillakli ngasidagi hauriba bosem na lawba classing examination da DESAM gi thomi singna tongan ba examination center singda yengsan khongchat ama chatpada Uchiwa High School da Aranba Pambei Chatharambat Thengnarakhiba amade maheiloishang anigi punna maheiroi manga examination thaba phang-hankhidabada aduga mari leinana ngase Wakaithel da leiba maheiroi loop asigi office da pawgi miphum ama pangthokre maheiroi loop asigi makok thongba thomi sing yauna pangthokhiba pawgi miphum aduda maheiroi loop asigi Secretary General Nongthombam Thoithoiba na hai ngasidagi hauriba bosem na lawba chahi asigi classing examination da Aranba Pambei shijinnahanbada bosem na lawkhalakpa khongthangi manung chena maheiroi loop asina so center taret ta yengsin khongjat chatke center taret asigi manung da ama oriba Uchiwa High School ge examination center da maheiroi singe mama mapa singna khongbal chenba amade tawhoidaba thabak sing chatharamba thengnakhe examination center asigi manakta leiba boarding amadage bioi kharana center asida duty taba police personnel amada namthoklaba note sing piraga maheiroi singda pisinaba honoringaida maheiroi loop asigi thomi singna fakhe police personnel adu pharubadage mafam aduda leiramba mama mapa kharana irang sagatnaba honorakhe loinana maheiroi loop asigi thomi sing asida onsinduna akan aring singlakhe masi yamna laibak thiba amane Maram aduna Aranba Pambei Sijinahanbada mateng pangliba police personnel amade khongbal cheliba sing asigi matakta matik chaba Cheirak Pigadabani haina mahangna phongdokhe mahangna makhatana hai ngasidagi hauriba classing examination asida maheiloishang ane P Namjoglung High School ge maheiroi mathoi amade Lapupa Tera High School ge maheiroi mari punna maheiroi manga dake examination asida saruk yaba phang-hankhidabada asida Chenaba sing Manipur Prevention of Malpractices in High School Living Certificate and Higher Secondary Examination Act 2004 gi makhada lakwat from thokpa action lakwat kadabani haina mahangna makhatana phongdokhe Ekoi exam thaba matamdadi niyom khara chumna exam thanaba haibasida ekoi support tobam thoi aduna taduna angang singsida अखोई की महई की हुमा पिजब हाइबसे मसिदेसिदा हेन हुनिसंग की तारगदी अखोई खुनाइसे ngasi मुरखिदबे अदुबो हयेंग नत्रग हंचित नत्रग सही खरगी मतुंगददी अखोई खुनाइसे मिनाइ नै थांगी खुनाइ अम ओरकनी हाइबो फमसे थमजे अरानबा तौ हाइबसे मसि मफम अमदा अरानबा तौ हार कांदा आइसु अरानबा तौ गे हाइना खलियो वखन दो तारगदी ngasi अखोई की लेबिबा तोंगान तोंगाम सेक्शन खुदिमंगना लेकाय अमदा नत्रग युम अमदा अरानबा तौ मी अमबु हेक्टर सेराक Pigadoni haina chongthoriba mayam singse masi loi tokthok kanda aranba tawi har kanda ekoi mayam omjala kanda man tawriba aranba se ekoi loinok support tawrose haibai wafam se tholokadoribra ona tragana education haiba sigak tadang aranba tawda ekoi punna tawminara kanda ekoi khunai se punna lubinara sira haiba se masi DESAM ge maikai dagi leiriba praja section khudimakta mama ampa singda maheiroi singda oja singda section khudimakta ekoi masigi wahang singmadi ekoi tasengna hangningi masigi pakum ekoi leiriba miyam sinasu isa isana hangbira kanda pakum phangbiu phangakanda madugi phangaba pakum duna ekoi leibak semina se wafam se DESAM ge maikai dagi thamjari